Thawbal District ki Khagapoki BSNL office ki hek mayok naba National Highway ki manak nagna silai eye care and optical hain ningthonba mit kamari leinaba anaba sing layeng fam amasung makhal makhak yagi anok yong fam mafam ama ngasi haunabi matung ina hangdokri Chatnabi ki matung ina laishon tinshon pangthoklaba matungda KM Blooming Higher Secondary School Khangapoki principal Dr. KH Roman Kumarna mangang na ribbon kaktuna eye care center adu miyam da kusinakhi eye care center hangdokpa aduga mari leinana KH Roman Kumarna Haikibada ngasi asi Khangabok Kaithelda eye care amasung optical ge khudung chaba phanganaba mafam ma hangdokpasi yamna nungai mafam asida tongan ba makhal gi anok sing phanganba amadi mit ka mari leinaba anaba sing yengbagi khudung chaba su piba asigi damakta thagat pa phongdokhi loinana hojik leiriba structure asidagi hena mapum fana semgatpa ngambasu oishanu haina mahakna makha takhi panbe yabadi ngasi hangdokliba eye care center aduda lakliba February 10 fawa lemna computerized eye testing gi khudung chaba pigani hairi masigi mathakta makhal ama hekta eyeglass sinbada chada yankhai gi discount su pigani hairi loinana mit kamari leinaba hidak langthak sing lemna pigani hairi ahanba anishuba amasung ahumshuba customer aduda akhanaba offer su thamli haina eye care center asidagi maikaidagi thamlakli